Taiwan yamna fajaba aduga unique history culture famous night markets kaya leijaba yamna develop oriba island amakhane East Asia da leiba leibak asigi official maming Republic of China haina kawi Taiwan hariba leibak asi achou leibak singnadi country amani haina launati China gi province amagum khanne leibak asigi pak chawbagi chang asi 35,410 square kilometer muktane population gi changna 23.8 millions mukakle lamgi size ki yeng nuragadi malemda densely populated oiba leibak singi manungda amakhane population density na per square kilometer da mioi chatruk ka humdra humdui muk fangi apunba population dagi 79% mukti urban area dale leibak asigi capital city asi Taipei city hariba asini aduga mafam asigi chatnariba currency na new Taiwan dollar asi chatne aduga Indian currency value yeng nuragadi lupa ani makhai mukkamane Taiwan official language Mandarin Chinese hariba asi khanne leibak asi yamna chawdaba leibak amakhak oibana kanagumna mafam asi pung nipal longi manungda car driving tawduna thungna koibi yai Taiwan island oiba leibak am oibana maram oiraga People's Republic of China Japan Philippines hariba leibak sing asiga maritime border oina share tawduna leiba leibak amakhan leibak asida leiriba major religions ki oinadi Buddhism hariba religion asina khwaidagi yamna leiba religion amakhan masitanatna Taoism Christianity amati atopa religions kaya sule dharma amatada follow tawdaba myoi kaya amasu mafam asida lei leibak asigi interesting oiba mafam amadi asengba leibak asigi native oiba population gi chang asi 2.3% muktane adubu 97.7% gi chang da leiriba population asi ethnically Chinese ngaktane marabdi Taiwan matam amada China leibak na chahi chani gi mathakta rule tawramki Asia leibak sing gi manungda ahan ba Taiwan leibak na nupi masen natragana nupa masen luhongbagi legal 2019 da oiki adubu Taiwan ga thangnariba leibak sing Japan Korea China asiguma leibak kaya dadi athingba thamduna illegal oibang haibadu oiribane asengbadi Taiwan yamna chakhatpagi lamda mangjin tharakliba leibak amakhakni Taiwan leibak asi karigumba matamda China gi lam saruk amani hainasu khannaba yawi adubu asengbadi natte The Republic of China Taiwan aduga People's Republic of China hariba ani asi tongan parties ngaktani Taiwan mioi singi punsida ubu fangliba culture kaya asi Chinese culture dagi influence tawbang kaya maramsu yauri marak thatna iramdam Manipur da yai lifestyle company private limited hariba asina puthokchaba yamna kanaba piriba organic products karak yaminase ahanba the perfect woman care masigi kanaba singna puknaba period chang naidaba womb da pomba female fertility asigumba kaya fawba ngamalle ani subada perfect plus masina lok lehau khanaunaba phalli liver sengdokpada su mating pange masita natana immune booster oina su mathau tawi jaundice bp wangba asigumba kaya su phalli ahum subada perfect active brain masina IQ level wanghalle ningsingbagi sakti wangkhalhalli mental stress depression asigumba su handhan mangami masita natana memory booster am oina su mathau tawi Mari subada perfect glow masina e sengdokpada mating pangi uring haing mathi su phalli unsa khuiba su phalli manga subada perfect ionic mineral masigi kanaba asi singli nauri sondaba tang chikpa tumba yadaba ngaksam nawa diabetes BB control asumba kaya fan basungame masigi hidak sing asi lobining basingna masida uriba phone number asida contact tobiduna order tobiyo home delivery su tawjai mamalna supnagi per bottle da lupa 750 kaktane Acer amadi Asus laptop brand ani asigi production su malem gi oina leibak asina lead tawribani masida natna malem gi computer gi components haibadi macha kaya su huge percentage da mafam asida puthoknibani leibak asida yamna common oina seafood jinjak asi chanai Taipei city khaktada seafood restaurants masing thingumdana fangi giant amadi Merida hariba bicycle companies ani asi malemda famous oriba Taiwan manufacturing companies ani khakni giant manufacturing company limited hariba Taiwan gi cycle manufacturing company asi malem gi khwaidagi chawba cycle sempham amani haina su khangnai matam amada Taiwan leibak ki Taipei 101 hariba building asi su malem gi khwaidagi wangba building amasu oirame masigi record asi Burj Khalifa building asi sagat fafaw daleramme Masitanatna Taiwan gi khwaidagi famous oriba bubble tea hariba cha makal asisu Taiwan leibak tagi haurki Taiwan leibak ki corner ayambada masigi available oi Asia masa pumbada sandorakhi masigi makal kaya morom su laikre asumna western countries sing the fawa sandorakhi Taiwan leibak ki yungi amon akai hundokpagi mong asi atopa leibak singa yam top interesting oiba thabak amakhang
मफम असिदा डस्टबिन खिंदुना अमोटप पोचै हुंदोकफम थमगंदे गार्बेज ट्रक्सना लंबी सरकता इसै हौना थादुना नुंतीगी टाउन सिंगदा कलेक्शन तौब चले मसाना खंगना ट्रक्सदा अमोटप हुंदोकप चने 2030 फाउबददी सिंगल यूज प्लास्टिक फ्री कंट्री ओइनबा मिशन सु पाइखतलिबने ताइवान मालेमगी ओइना स्क्रू कैपिटल साइनसु मसक खंगनबा लेबाक सिंगी मनुंगदा अमसुने मालेमगी अपुनबा स्क्रू प्रोडक्शन दगी सरुक तरुक थोकपगी अमखक्ति ताइवान लेबाक खकना पुथोई तोंगान तोंगान बमखलदा स्क्रू 50,000 की मथक्ता लेबाक असिदा सेमी लेबाक असिगी मियोइसिंग असिगी ममित नाबा नुआइतबा असिगुंबा इश्यूज कया अयाम मियोइसिंगदा यामना थोकपा थौदोक अमखकने डेटा अमगी मतुंग इन्ना ताइवान की पॉपुलेशन दगी 90% मुक्ति मायोपिया हारिबा लेना असिना अवाबा नंगहल्ली मसी शॉर्ट साइटनेस हाइना सुखंगनबा अनकपा पोटसिंगबु सेंगना उबा ngamba अदुगा अरापा पोटसिंगना फजना उबा ngamdaba असिगुंबा मखलगी मिटकी लेना अमखकने अयाम मियोइसिंगनासु यामना कुइना स्क्रीन्स स्मार्टफोन्स असिगुंबा सिंग असिदा टाइम स्पेंड तौई क्लासरूम दसु यामना कुइना छात्र कया थमे अदुगा मालेमगी तोंगान तोंगानबा मफम कयादगिसु ख्वाइदगी नुंसा मंगाल फंगदबा हाइबदी डेलाइट एवॉइड यामना तौबा लेबाक अमखकने अयाम ताइवान मियोइसिंग नोंग चुबा पामनदी मसिना मखोइदा अकीबा फावहल्ली मरमदी एसिड रेन मखोइगी स्किन सोहनगद्रो हाइबसी मखोइगी अकीबने मखोइगी बॉडी स्किन अतुकी मतिक केयर लौदुना थम्मी नुपीसिंग असि स्किन फजबा ngawhanba sit nanba yamna pamjai masina any how tawduna nungsa mangalda expose tawduna ba honajai mafam asigi miyoising asi aduki matik hotnaba kanba miyoising ngaktani hapta amada average oina Taiwan miyoising 70 hours rom thabak tawi education gi lamda yenglagasu yamna awang bathakta leiba leibak amakhangni literacy gi chang su 98% mukni malem gi high IQ oiba leibak sing gi manungda Taiwan su amani makhoi gi angang macha sing asi IQ wangba ga loinana mathematics yamna hai malem gi oina compare tawbudasu maths score tawba gi chang asi yamna wangi Taiwan culture da mathak thongba mioi singbu ikai khumna utpa ijat tawba nolukpa yamna valuable oiba chatnabi amakhakne foreign travelers singbusu matam chupda welcome tawi aduga mating su yamna pangbi global fire power index ki matung inna Taiwan military power da kunnithoi subu rank ta lei pikhraba leibak asigi GDP ranking su kunmathoi subu लेबाक असिगी ख्वाइदगी यामना अतोप लेबाक सिंगदा एक्सपोर्ट तौरिबा आइटम सिंगना इलेक्ट्रॉनिक्स इंफॉर्मेशन कम्युनिकेशन अमदी ऑडियो वीडियो प्रोडक्ट सिंग असिना चिंगबने अदुगा ख्वाइदगी यामना इंपोर्ट तौरिबा पोट सिंगना इलेक्ट्रॉनिक प्रोडक्ट सिंगी मचाक सिंग असिने लेबाक असिदा मायामना ख्वाइदगी विजिट तौबा मफम सिंग सनमुन लेक रेनबो विलेज ताइपी 101 नेशनल पैलेस म्यूजियम असिने चिंगबने मसिनी ताइवान लेबाक की इंटरेस्टिंग ओइबो वफम सिंग वीडियो असि पांबिरबदी लाइक कमेंट शेयर तौबा कौबिगनो अदुगा चैनल असिदा अहानबो ओरबदी सब्सक्राइब तौबा लोइनना बेल आइकॉन अदुसु ऑन तौदुना थंबियो अनोबो वीडियो अपलोड तौरपगा अतोमदा अहानबो फंगनबगिदमक्ता